Environmental Activist Licypriya Kangujam ITLF amadi COTU terrorist organization amani haina laothoknaba Union HM Minister Amit Shah taksinkhre. Malimgi saknai dabi Environmental Activist Licypriya Kangujam ngarang Union HM Minister Amit Shah da cookie singe body amani hairiba Indigenous Tribal Leaders Forum ITLF amadi Committee on Tribal Unity COTU terrorist organization amani haina laothoknaba memorandum ama pishinduna taksinkhibane. Mahang na pishin kiba memorandum aduda paliba wafam sige manungda tha asigi taraga mangagi numidangda Churachandpur ge District Administration Building amade Churachandpur Police Station maina tumna thabata natana India gi firal bu mai thaba amade DC Darun Kumar gi official residence mai tha kiba thawong ado Government of Indian hapchina lawfam thoe maduda natana Churachandpur District ki SP Sivanan survey hanaba social media da phone case reward lauthokpa ase Home Ministry na tumina yengduna laifam thokte haiba wafam thamke thok liba thodok ase ITLF amadi COTU na insilaga thohan kiba ngaktane haukiba tha anirom asida ITLF amadi COTU na sampat kiba cookie terrorist na maitei nimfu hena hatkre mioi chama henbana aso apana khankre Thawong asi maitei gi mathakta phone chathaba genocide amani masida central government na tumina yengduna laidiba karigino haibo pahang kaya memorandum aduda hangke Licypriya na memorandum adu Union Home Minister da pishiluraba matong paumi shinga hai Manipur da laidiba Assam Rifles asi atopa Central Force na athubu matam da sindokadabane masina laingak amadi Central Force da miyamna thamlama thazaba adu amuk hanjit hanba ngamgane ITLF amadi COTU gi mingda yauriba indigenous amade tribal haiba wahai ani asi namthakni masi Manipur gi apunba indigenous natraga tribal body nate body sing asida maitai natraga naga gi miyoi amatana member oina yauba nate masida national media amadi government na tribal body ama oina lauriba ase angakpa fawi amadi lawfum su thokte haina mahang makata na phungdokhe